कंगवाई की गेट नुपी सिंगी अंडर गारमेंट थेतुना प्रोटेस्ट तौगनी हाइरिबा जॉइंट स्टूडेंट बॉडी की थवोंग यानिंगदे काउंसिल लमकादा बेस तौबा जॉइंट स्टूडेंट बॉडी कौबा लुप असिना ngarang thoki ba cherol aduda palli ba warolda Surasanpur amasung Bisnupur district lonaba Kangbai yauna atai mafam singda ahen ba khulai sesina duna amade Kangbai geta nupi gi undergarment thetuna protest tawbagi thawhong ase Kukizo community gi loop ama oiriba World Kukizo Intellectual Council WKZIC na condemn tawbi haina organization asige IPR secretary Somang Lufeng na haire cherol asina makhatari bade ngarang tang mga da joint student body lamka gi cherol aduna palli ba wafam singda Kangbai Lolafai Bunglon Foijang Gothol Foisabung Songdo Mulhoi Maulung amasung laika gi mafam singda leiba volunteer singda license gandagi hendoktuna ahen ba nongmai sesina duna mitei gi mayok ta torbung village ta khulai sesina gani hairiba made Kangbai geta nupi gi undergarment thetuna protest tawgani hairibase council asina condemn tawwe hauzik oiriba irang asida mitei singda khudhan badalu ganei Kukizo kangbu singde santi pame makhoina tawgadoriba thavak asi saugatte joint student body na press release thokpada makhoi yaude makhoina Kukizo community gi mahud sin basu yaroi haina su phongdorok le